ꯑꯩꯈꯣꯏꯅ ꯅꯃꯣꯏꯖꯝ ꯅꯥꯎꯕꯒꯤ ꯌꯦꯡꯊꯣꯛꯆꯔꯤ. Thank you. Dennis Mayangambandu kौथौचरी. यामना थोइनदि हानिंगाई लाइते कोई ओजासिंगी साइड अखोइना यामना मरुइना मसिगी थोरम मसिदा लौजरिबसि यंग लर्नर ट्यूटरिंग होम से कोई 2009-10 दा लिंखा चखिबा अदुगुंबा कोचिंग इंस्टीट्यूट अमन ओजामा यामसु कोई तबिरिबा ओजासिंगी साइड अदुगा तोंगा तोंगा बाइना खंगजबा मणिपुर यूनिवर्सिटी की अदुगा देवनी यूनिवर्सिटी की अदुगा कॉलेज यामबगी ओजासिंगना इंगोंदा यामना फजना कोई थागत पिरे कोई यंगलर्नर ट्यूटरिंग होम से अइना खंगजै हाइबो हुजिकी मणिपुर यूनिवर्सिटी की अदुगा तोंगा तोंगा ओजासिंगी सरकंदा लेबिसे खेनबा थमदना थबक थोरम थौदादी मोनि याम हेलेको फमदि चाव कोई पिटु पिपनी कोई ngasi यंगलर्नर ट्यूटरिंग होम से मिसिलाना अहम हौदोखिबदगी मथम मथम अखोइना उपाल अमा थारगा चार हुल्लगा मरु हुल्लगा नर्सरी प्लान सेमपदोना सेमखिबसिना ngasiदी तोंगान तोंगानबा मपानगी लमदा लैबा रामकृष्ण मिशन स्कूल बो ओइरो अदुगा अतै अतै अतोपा लाइनदा सैनिक की बोइरो सुमाना चंगखिबा ngasiदी अखोइन हुनखिबा मरुगी कोगी नर्सरी प्लान से ngasiदी मपुंग फादना ओहि पांदना मही से साबा हौरपगी कोई मतंग से कोइना यंगलर्नर ट्यूटरिंग होमगी ओजामा इन पार्टी चौथोक्चबा मिकुसे ममंगदा हंदकीदा 2023 दा कोई राहुल निजम कोई यूपीएससी की एग्जाम दा कोई 740 रैंक दा लातना कोई मफम सिमता दा रिसेप्शन तौजखे कोई ngasi ngasi mak कोई एनडीए दगा माइ पालतना लाइबसे मतुंग दसु तोंगा तोंगा सैनिक दा कोई तमखिबा छात्र यामे यावखरि अदुना तोंगा मखोइसु चाही सुदिबगी ताम सुदिबगी लोइदबगी ओइरंबा यायना खल्ली मसी एनडीए की खल्लबा सेलेक्शन फंगना थबक जॉइन तौरबा इसा सिंगसे मसीना अखोइना ngasi कुल्लिबसे अखोइ हुजि हुजि तमलिबा महिरोइ सिंगसे मखोइगी वाखल दसु अखोइ सुमोइ दोनो ओइगे अदगी अखोइगी यूपीएससी की एग्जाम की रिसेप्शन तौगिबा राहुल के दुम अखोइसु दुम ओइगे हाइबगी अखोइगी थौना हाइबा तारे मसी अखोइगी हुजि हुजि तमलिबा कोचिंग सिदा तमलिबा इसा सिंगसिदा अमदी मसी को सेनबिरिबा अदुगी अपोपा अपोपि सिंगदा उजेबा सिंग ngasi अखोइना रिसेप्शन प्रोग्राम ना मरुगोइना पांथोकी बसी ऐसी मैडम सिलागी मनाक्ता तंबदगी स्वाइना अफबा कैरियर फबमा फंगे हैबिसिदा अखोसि याम चौथोकचे आइगी चासु सिदा तमजरिबिना अखोसु नोंमदी स्वाइना कैरियर ममोगी माइकई मु बो फंगनी अना खंजरगा अखोइ मोगी फंगलीबा होनमंदो सिदा अखोइ मयामना थोग अखोइ मोइना होनगिदु एप्रिशिएट तो होइना अखोइ याम नेजन बसिदा वा खरा खता थमजबसु आई थमनदगी मतलब पीबीबीसी याम नुगाइजे अदु रेगसु यो वा हजिक खजिक वाबदगी यो दादा होइदी ऑफिसर ओइदोरमनी को अदुना होनबदा अखोइना मोगी हजिक कैरियर अम माइकई मचुमकपा मकनबगी दमा अखोइना क्वालिटी ओइना पुथोकपा गंबगी निमितसिदा हजिक होइगी होइदी रिजल्ट ओइना फंगबनी होइ ममारता लेगिसे रिजल्ट लेगिसे मागी सी खतसु नति ममा ममा जम यावदे अखोइगी सिदा अखोइ पेरेंट्स की साइड दगी पुलप ओइना नरवानी बु विस am चावना फजन तौजरी अदुना मयाम की दमक अखोइगी दमक की मैडम ना सिनबिरिबा सिगिना सिगी रिसेप्शन सिगिदा अखोइ मैम ने फुल्ली बिस अखोइ मैम मपा मैम लेरिबा अखोइगी फैमिली मैम से अखोइसु एक्सपेक्टेशन अमनी अखोइसु चाइ सिति स्वाइना नोंमसिदा फंबा ओइबा ओइजसनु सिरि हेन ओइबसु ओइजसनु अना खल्ली बुगातनी ओइनसु अफोरे ओइमिनरसी एनेको ओइदरगा टेंशन जनरेशन जरे आहान नमक्तदा कोई यंग लर्नर्स ट्यूटोरियल होंगे ओजासिंग अमसुंग लाक्रिबा पेरेंट्सिंग बु काय खुना बुझे आहान बे यंग लर्नर ट्यूटोरियल होम दा लागबसे इना क्लास 4 फर्स्ट टर्म अदु थारमा मतुंग दा चंगजरकने पार्टी पावजे यंग लर्नर्स ट्यूटोरियल होम की डिसिप्लिन से ने बखाय मरु ओइजे लाइक हाइबा हाइदबदुदी अखोइ अमन हाइबा अमन हाइदबि हाइबा अदुबु यंग लर्नर्स ट्यूटोरियल होम दगी थोलकिबा स्टूडेंट्स मखै की डिसिप्लिन जे याम अदुम फजे ओइ साइनिक तजु यंग लर्नर ट्यूटोरियल होम दगी तमकपा मयाम अम लाइ अदुगा डिसिप्लिन जे लेता तारगदी अमुसु लाइक से हाइ हाइसी यारो भाइदि
nang discipline to sida dai ba posi discipline se nang laksha la kan da larik pa bi matam chang ngai kani chahi ani ne sida coaching to se adu nong chura jo hoji ke timing se si ke time se da makoi mana ren ko ramu ko adum thidok thin smaina dum tawe ko adu matam de mathang nang sani thang se khalle adu kan sida khan gi be jaina haidi ngasi hojik ki class 5 hau ki ba bisina 5 last ki awa bo re ne khan gre ba haidi sida gi hena dai wahal ro na khalle consistency wa ba haije chi ya maru wai nana thabo ta wo madam da larik che pa ga haidi no ma bula pa ga ha sina ta ba chahi chu ba si nana pa ta wo dam na haidi karamaina pa ga ni khaji sum pa ka na mai pa ko je yang ngane studio ro mi face solution gre adu sida talak ba maths adum yam china ka ni sida talak ba maths se adum sani ko tam bada CBSE board ta mo ko tam da class 8 for maths mo ko ngam ni ko yam nai na dum ngam anywhere nang chat pa matam da hindi hai jadi hai nang confidence yam down ho ni adu nang na thok ta ga mi ne ju siloi ko nang nang ni ko na nang ngam ta ga di madu mo gon handar ka ni hindi ngam ba english ngam jam hai ga dam ni ai mai ba panda thomin ta ga di si jima main point ne ko ade ani so bada science school ta mo pagi face yam la ke ai science school ta mo pa dai ai na sai khan ki bada hai di amu hana war ro khan ne science school di ai yam phana re adu sumai na phana ni ba pharo ko mi khuding gi at some point of time the so dam pharo kani adu ngan ba theng bu de ne ko nang the difference of the life ta what you achieve in life se ko the earlier you get the better it is ne ko nang ngal ni ngai adu phana ni ba pharo ta ga yam man na phang du ne nang pa ma ko adu nang theng na phang ta ga di adu phang ni do kara theng na phang du ne ba adu na ai gi di pharo ko class 6 ta pharo ko si gi bo hana ma ni ko ki ba awa ba myam do class 6 ta kidang ju me chu jo re ko gi oina khale ai ngon ai da isa ya mo ai da pharo ko do isa ya mo ai da pharo ni na ai na hadak ta gi di wahal la roi ai gi ju career ma sem gi lang ju so na chang gi ko la ni sana ajana mai na mai ji focus ta ga honarak pa ne ko adu honarak pa du na class 6 ta gi 12 fau sanik ta ai to para dum ta re ko adu ko ko full scholarship ki sani school da nang kai gum ba 85% dei khen ta ga di go me na full scholarship pi ko 1 lakh something to aduna koi sani school fees 1 lakh 30-40,000 admai oram me ba adu adum chahi am da lupa lising tara ko na dwai tan chi ga dum tam me dum free da tam me adu haidi sigum public speaking je personality development hoki matam jam maru ko haidi lari khat na yade mapan thoke hai tar ga di personality development jam maru ai adu maru ai na defense ta ga chang ge hai tar ga di 50% nangi educate academics or 50% nang personality or ne ba adu exam da tha matam da ju direct exact 50-50 ne marks ai dinang written da 450 marks and written ki tawne do direct personality ko yam chaw 450 marks and personality ki ne adi discipline duna sidagi ai ne sana khangzara chatre aduna ina anda larik lai su pa matam da ju discipline ai ne dum pai hai ki nang ye friend circle ja maru ai ko adu sana ga dam ni larik khat na ju ya de ko sports ja maru ai aduna sani ka tam matam da sports ne public speaking ne academics ne ahum ak adum phajna groom tawe adu ai na sum pam ju pam ni na ahum ak se na sanai ko वाइदगी थुना नंग करिगुंबा अमा ओइगे हाइ तारगदी इंडिया के ओन एग्जाम्स एनडीए नेबा याना सिक्योर ओइना सेफ ओइना ओइगे हाइ तारगदी अदुना आइने सि करियर से चूज तौगिबने अदो फैमिली बैकग्राउंड नि मतुंग इना सिनोना करियर आपा म चूज तौगा नीट वगैरह यूपीएससी वगैरह खरा सांगना मैराथन एग्जाम को प्रमोशन नामो खरा सांगना ग्रेजुएशन को लोरे सुम थाबा अदुगा यामदी इजति लेबे एग्जाम अदुगा जी वगैरह खरा मैथ्स को मलिंग होगना को सिगुमा करियर ऑप्शन से मैम लाकनी अदो एनडीए से खल्ले अदि एनडीए की फेस लाई एनडीए की फेस सुम चंगिंग बनी ना पामनी ना दम लाइक होना रे को 11 दगी दम होना रदी या एनडीए की दिया तो आइना सु अहान ब थावगा खनिंग ने बको आइदि अनि रक अहुम रक सुम थाव सु याय अटेंशन मैम बी बे अदो अहान ब थाव सुम खनिंग ब फाव गे बेमदा अदो जाने सु थाजर को बतो की थाजर मांग द को ते का नि पाखत ले बको अदो की अहान ब थाव सिदा 12 तम थाव नि बको 12 की आइना फाइनल पी टिकाना थाव नि 12 सेशन हाउस दे मार्च अप्रैल साइड हाउ सितंबर दे रिटर्न एग्जाम थाव ने रिटर्न एग्जाम था से कोई 12 सिलेबस तंखाई में तंग कवर तै को तो मदो नम नो पाम नि नम ngam gi नम खले लोय ngam ने कवर तब तंखाई दो इना को समर वेकेशन नि यांखै नि थाइ को नि यांखै नि थाव जिता ट्यूशन चलगा लोय कवर तवे अदुगा मी 12 गर प थाव gi कोक तुगा आइना sonda 12 तम थाव दुगा मोय ने एकदम दिहेली ने हाइ तंबल होरबनिना अदो इता गा सिन नम खोना बगी मखा लोय पोले को अदो दुम थारे रिटर्न दो खल्ले मा गा दुम वांग दुम फंगे अदगी दी एनडीए की नम रिटर्न खल्ले हारगा हराम ngai kem लेकेबा रिटर्न जे मी लिसिंग तराम खलकनी बा अदुगा नंग एनडीए रे संग जी मी चहुम खतने बको अदुना मी लिसिंग मापन हम पुरप लथो खिदिने बा छि कई लथो तो ना कान से नंग पर्सनालिटी नि नसा मार्क्स अमरी yang khai दो नि मंगा नि चुकने ने बसी पर्सनालिटी टेस्ट तौ दुजे को से पर्सनालिटी टेस्ट ने दुजे नानी इंटरव्यू तौरानी नंग नि अदे साइकोलॉजी टेस्ट तौरानी नंग वाखन जे कमाइन खल्ली अदे दि नंग इंटरव्यू तौरकनी
ꯑꯗꯩꯗꯤ ꯒ꯭ꯔꯨꯞ ꯗꯤꯁꯀꯁꯟ ꯑꯃꯁꯨ ꯇꯧꯔꯛꯀꯅꯤ ꯍꯥꯏꯗꯤ ꯅꯪ ꯃꯤꯒ ꯂꯣꯏꯅꯕꯗ ꯀꯃꯥꯏꯅ ꯂꯣꯏꯅꯩ ꯅꯇꯣꯟꯗ ꯇꯨꯃꯤꯟꯅ ꯄꯨꯡꯂꯩꯗ ꯂꯩꯕ꯭ꯔꯥ ꯃꯤꯒ ꯄꯨꯟꯕ ꯍꯩꯕ꯭ꯔꯥ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕ ꯍꯩꯕ꯭ꯔꯥ ꯁꯤ ꯑꯍꯨꯝꯁꯤꯅꯦꯕꯀꯣ ꯁꯥꯏꯀꯣꯂꯣꯖꯤꯅꯦ ꯅꯪꯒꯤ ꯏꯟꯇꯔꯚ꯭ꯌꯨꯅꯦ ꯑꯗꯨꯒ GTO ꯑꯃ ꯇꯧꯔꯤꯁꯦ ꯃꯤꯒ ꯂꯣꯏꯅꯕꯒꯤ ꯑꯍꯨꯝꯁꯦ ꯇꯦꯁ ꯇꯧꯔꯀꯥꯟꯗ ꯃꯤ 170 ꯂꯥꯛꯇꯣꯏꯅꯦ ꯂꯥꯛꯄꯁꯤꯗ ꯂꯥꯁꯇ ꯈꯟꯗꯣꯏꯁꯦ ꯃꯤ 10 15 ꯑꯗꯩ ꯑꯇꯣꯞꯄꯗꯨꯅ ꯃꯌꯨꯝꯗ ꯄꯨꯂꯞ ꯍꯜꯍꯟꯗꯣꯏꯅꯦ ꯄꯔꯁꯣꯅꯦꯂꯤꯇꯤꯁꯦ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯍꯥꯏꯁꯦ ꯂꯥꯏꯔꯤꯛ ꯈꯛꯇꯅ ꯌꯥꯗꯦ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯒꯗꯕꯁꯦ ꯅꯣꯏꯗ ꯂꯥꯏꯔꯤꯛ ꯇꯝꯅ ꯍꯧꯖꯤꯛꯇꯤ ꯍꯧꯅ ꯋꯥ ꯉꯥꯡꯕ ꯈꯔ ꯇꯝꯃꯨꯀꯣ ꯍꯤꯟꯗꯤ ꯑꯣꯏꯔꯣ ꯏꯪꯂꯤꯁ ꯑꯣꯏꯔꯣ ꯑꯗꯨꯝ ꯄꯨꯡꯉꯥꯡꯗ ꯉꯥꯡꯕ ꯇꯝꯃꯣ ꯃꯤꯡꯖꯦꯜ ꯃꯃꯥꯡꯗ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯁꯤ ꯉꯥꯡꯕꯁꯦ ꯌꯥꯝ ꯇꯝꯒꯗꯕꯅꯤ ꯔꯤꯖꯜ ꯍꯥꯏꯗꯣꯔꯛꯄꯗ ꯑꯩ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯔꯦꯡ 27 ꯂꯥꯛꯑꯦꯀꯣ ꯑꯗꯨ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤ ꯔꯦꯡ 27 ꯂꯥꯛꯑꯦ ꯑꯗꯨꯒ ꯐꯥꯔꯁ ꯑꯦꯇꯦꯝꯁꯨ ꯑꯣꯏꯕꯒꯤ ꯑꯗꯨꯝ ꯏꯁꯥꯗ ꯅꯨꯡꯉꯥꯏꯕ ꯌꯥꯝ ꯐꯥꯎꯋꯦꯀꯣ ꯐꯥꯔꯁ ꯑꯦꯇꯦꯝꯁꯨ ꯑꯣꯏꯔꯦ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯔꯦꯡ 27ꯁꯨ ꯂꯥꯛꯑꯦ ꯑꯗꯨꯅꯤ ꯍꯧꯖꯤꯛꯐꯥꯎꯒꯤ ꯀꯦꯔꯤꯌꯔꯁꯦ ꯍꯥꯏꯗꯤ ꯍꯟꯗꯛ ꯔꯤꯁꯦꯟꯠꯂꯤ I had passed out from MBA 2024 ꯍꯟꯗꯛꯀꯤ May 24ꯗ ꯑꯩ ꯄꯥꯁ ꯑꯥꯎꯠ ꯇꯧꯔꯦ ꯗꯦꯅꯤꯁꯅꯦ ꯑꯩꯅꯦ ꯑꯩꯈꯣꯏ ꯃꯤ 3 ꯄꯥꯁ ꯑꯥꯎꯠ ꯇꯧꯔꯦꯀꯣ ꯃꯅꯤꯄꯨꯔꯗꯒꯤ ꯑꯩꯈꯣꯏ 3 ꯄꯥꯁ ꯑꯥꯎꯠ ꯇꯧꯔꯦ ꯑꯗꯨꯃꯥꯏꯅ ꯍꯟꯗꯛꯁꯤꯅ ꯑꯃꯨꯛ ꯂꯥꯛꯏꯕ 12 Julyꯗ IMAꯗ ꯑꯃꯨꯛ ꯆꯪꯗꯣꯏꯅꯤꯀꯣ ꯗꯦꯍꯔꯥꯗꯨꯟꯗ IMAꯗ ꯆꯪꯉꯒ ꯑꯥꯐꯇꯔ 1 year ꯆꯍꯤ ꯑꯃ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯕ ꯃꯇꯨꯡꯗ ꯀꯃꯤꯁꯟ ꯇꯧꯗꯣꯏꯅꯤ ꯀꯩꯅꯣ ꯑꯣꯏꯅꯀꯣ ꯑꯣꯐꯤꯁꯥꯔ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯆꯍꯤ ꯑꯃꯈꯛꯇ ꯉꯥꯏꯔꯦ ꯑꯗꯨꯅ ꯅꯪꯒꯤ ꯗꯤꯁꯤꯄ꯭ꯂꯤꯟꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯌꯦꯕ ꯑꯗꯨ ꯅꯪꯒꯤ ꯑꯦꯅꯤ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯅꯪ ꯗꯤꯁꯤꯄ꯭ꯂꯤꯟꯁꯦ ꯂꯩ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯄ ꯄꯨꯔꯛꯀꯅꯤꯅ ꯑꯩꯅ ꯈꯜꯂꯦ ꯁꯤ ꯋꯥꯍꯩ ꯈꯔꯁꯦ ꯍꯥꯏꯔꯒ ꯑꯩ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ Mayam Tangbam, the next to share your thoughts. Thank you. ꯑꯍꯥꯟꯕ ꯑꯣꯏꯅ ꯗꯥꯏꯠ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡ ꯑꯃꯗꯤ ꯂꯥꯛꯄꯤꯔꯤꯕ ꯒꯥꯔꯖꯤꯌꯟ ꯑꯃꯗꯤ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯏꯆꯟꯁꯤꯡꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯇꯁꯦꯡꯕꯗꯤ ꯀꯛꯆꯤꯡꯁꯦ ꯈꯨꯔꯥꯏꯗꯒꯤ ꯍꯥꯏꯔꯗꯤ ꯃꯇꯝꯗ ꯌꯥꯝ ꯂꯥꯞꯄꯦ ꯑꯗꯨ ꯂꯥꯞꯄꯁꯨ ꯑꯩꯈꯣꯏꯒꯤ ꯄꯦꯔꯦꯟꯁꯁꯦ ꯑꯩꯉꯣꯟꯗꯒꯤ ꯁꯨꯡꯇꯧ ꯇꯧꯗꯦ ꯍꯥꯏꯕꯗꯤ ꯑꯩꯅ ꯄꯤꯌꯥꯔꯗ ꯈꯤꯇꯪ ꯁꯣꯠꯊꯔꯛꯄ ꯌꯥꯎꯔꯒꯁꯨ ꯃꯣꯏꯅ ꯈꯤꯇꯪ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯗꯤꯁꯀꯁꯟꯒꯨꯝꯕ ꯀꯩꯒꯨꯝꯕ ꯈꯔ ꯇꯧꯕꯤꯕ ꯑꯗꯩꯗꯤ ꯑꯦꯗꯚꯥꯏꯁ ꯄꯤꯕ ꯑꯗꯩꯗꯤ ꯌꯥꯗ꯭ꯔꯒꯅ ꯑꯃꯨꯛ ꯕꯣꯔꯗꯤꯡꯗ ꯑꯃꯨꯛ ꯊꯝꯕꯤꯕ ꯑꯁꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯣ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗꯤ ꯁꯨꯃꯥꯏꯅ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯁꯨꯝ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯂꯥꯏꯐꯀꯤ ꯒ꯭ꯔꯥꯐꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯆꯠꯄ ꯅꯠꯇꯦ ꯑꯃꯨꯛ ꯀꯥꯈꯠꯂꯤ ꯑꯃꯨꯛ ꯀꯨꯝꯗꯦ ꯑꯃꯨꯛ ꯀꯥꯈꯠꯂꯤ ꯑꯃꯨꯛ ꯀꯨꯝꯗꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯖꯔꯦ ꯑꯩꯒꯤ ꯑꯗꯣ ꯏꯃꯥꯅ ꯁꯤꯗ ꯈꯨꯔꯥꯏꯗ ꯊꯤꯟꯕꯤꯔꯦ ꯑꯗꯣ ꯑꯩꯅ ꯌꯥꯎꯕ ꯃꯇꯝꯗ ꯁꯤꯒꯤ ꯏꯟꯁꯇꯤꯇ꯭ꯌꯨꯠꯁꯤꯗ ꯌꯥꯎꯕ ꯃꯇꯝꯗ ꯑꯩꯁꯦ ꯈꯤꯇꯪ ꯊꯦꯡꯅ ꯌꯥꯎꯔꯦ ꯑꯗꯨꯅ ꯑꯍꯥꯟꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯅꯤꯡꯅ ꯑꯩꯅ ꯂꯩꯔꯝꯕꯁꯦ ꯕꯕꯥꯈꯣꯏ ꯂꯥꯛꯄꯒꯁꯦ ꯈꯣꯡ ꯁꯣꯛꯄꯒꯤ ꯇꯥꯟꯅꯩ ꯑꯩꯒꯤ ꯄꯦꯔꯦꯟꯁ ꯑꯣꯏꯔꯁꯨ ꯑꯇꯣꯞꯄꯒꯤ ꯄꯦꯔꯦꯟꯁ ꯑꯣꯏ ꯇꯥꯔꯁꯨ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯃꯇꯝꯗꯨꯗ ꯈꯟꯕ ꯍꯥꯏꯗꯤ ꯄꯦꯔꯦꯟꯁꯁꯦ ꯈꯣꯡ ꯁꯥꯟ ꯁꯣꯛꯑꯒꯗꯤ ꯕꯣꯔꯁꯦ ꯌꯥꯝ ꯐꯪꯅꯤ ꯀꯥꯏꯅ ꯑꯁꯨꯝ ꯍꯥꯏꯗꯤ ꯂꯩꯗꯅ ꯑꯗꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯊꯥ ꯈꯨꯗꯤꯡꯒꯤ ꯃꯟꯂꯤ ꯇꯦꯁ ꯇꯧꯕꯁꯤꯗ ꯑꯟꯇꯤ ꯍꯣꯏꯒꯤ ꯀꯩꯅꯣ ꯍꯣꯠꯅꯃꯟ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯍꯣꯠꯅꯃꯟ ꯑꯗꯩ ꯃꯤꯁ ꯍꯣꯏꯒꯤ ꯍꯣꯠꯅꯃꯟ ꯑꯗꯩ ꯏꯃꯥ ꯏꯄꯥ ꯃꯌꯥꯝꯅ ꯁꯨꯝ ꯅꯨꯡꯇꯤ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯕ ꯉꯥꯡꯕꯤꯔꯛꯄ ꯃꯌꯥꯝꯗꯨꯅ ꯁꯨꯝ ꯃꯣꯇꯤꯚꯦꯁꯟ ꯑꯃ ꯑꯣꯏꯔꯒ ꯍꯥꯏꯗꯤ ꯇꯧꯕꯁꯤꯗ ꯃꯟꯂꯤ ꯇꯦꯁꯁꯤꯗ ꯈꯤꯇꯪ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯁꯨꯝ ꯂꯥꯛꯄ ꯈꯤꯇꯪ ꯂꯥꯛꯄ ꯍꯥꯏꯗꯤ ꯑꯍꯥꯟꯕꯗ 51ꯗ 60 ꯐꯥꯎ ꯂꯩꯔꯝꯕꯁꯤꯗꯒꯤ ꯍꯦꯛ ꯃꯃꯥꯡꯒꯤ ꯐꯦꯁ ꯍꯥꯏꯗꯤ 41ꯗ 50 ꯐꯥꯎ ꯁꯤ ꯇꯛ ꯍꯥꯏꯒꯠꯂꯛꯄ ꯑꯗꯨꯗꯒꯤ ꯑꯟꯇꯤꯅ ꯉꯥ ꯊꯣꯡꯕ ꯄꯤꯖꯦ ꯑꯁꯤꯗꯤ ꯌꯥꯝ ꯐꯔꯦ ꯈꯣꯠꯂꯦ ꯌꯥꯝ ꯗꯦꯅꯤꯁꯇꯤ ꯌꯥꯝ ꯍꯥꯏꯒꯠꯂꯦ ꯈꯣꯠꯂꯦ ꯑꯗꯨ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤ ꯍꯥꯏꯗꯤ ꯅꯣꯏ ꯃꯌꯥꯝ ꯆꯞ ꯃꯥꯟꯅ ꯂꯩꯃꯤꯟꯅꯔꯒ ꯗꯦꯅꯤꯁꯅ ꯉꯝꯗꯨꯅ ꯀꯩꯗꯧ ꯉꯝꯃꯤꯗꯣꯏꯅꯣ ꯀꯥꯏꯅ ꯑꯗꯩꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕꯁꯤꯅ ꯑꯩꯅꯇꯧꯕꯁꯦ ꯊꯥ 3ꯅꯦ ꯃꯦꯁꯨꯗ ꯂꯩꯔꯝꯕꯁꯦ ꯑꯁꯤꯗ ꯍꯥꯏꯗꯤ ꯃꯌꯥꯝ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯂꯥꯛꯑꯦ ꯑꯗꯣ ꯁꯥꯏꯅꯤꯛꯇ ꯆꯪꯕꯁꯤꯗ ꯒꯦꯝ ꯁꯥꯟꯅꯕꯁꯦ ꯄꯥꯛꯅ ꯍꯩꯇꯕ ꯑꯗꯩ ꯃꯄꯥꯟꯗꯩ ꯂꯥꯛꯄ ꯏꯃꯥꯟꯅꯕꯁꯤꯡꯗꯨꯅ ꯐꯨꯠꯕꯣꯜ ꯍꯩꯕ ꯈꯣꯠꯄ ꯑꯗꯨꯝ ꯇꯧꯋꯦ ꯑꯗꯩꯗꯤ 6ꯇꯗꯤ ꯀꯝꯄꯜꯁꯔꯤꯅꯤ ꯂꯣꯏꯅ ꯍꯥꯏꯗꯤ ꯒꯦꯝ ꯄꯦꯔꯦꯠ ꯃꯇꯝꯁꯦ ꯑꯩꯈꯣꯏ ꯊꯣꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯒꯦꯝ ꯑꯃ ꯁꯥꯟꯅꯗꯕ ꯌꯥꯗꯦ ꯑꯗꯨꯒꯤ ꯁꯨꯝ ꯁꯥꯟꯅꯕꯁꯤꯗꯒꯤ ꯐꯨꯠꯕꯣꯜꯁꯦ ꯁꯨꯝ ꯁꯥꯟꯅꯕ ꯄꯥꯝꯃꯦ ꯐꯨꯠꯕꯣꯜꯁꯦ ꯑꯃꯨꯛ ꯑꯗꯩ 9-10ꯒ ꯌꯧꯔꯛꯄꯗꯩꯗꯤ ꯁꯕꯥꯟ ꯁꯦꯝꯅꯤꯡꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯏꯁꯥ ꯐꯅꯤꯡꯕ ꯁꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯖꯤꯝꯁꯨ ꯂꯩꯕꯅꯤꯅ ꯑꯁꯤꯅ ꯇꯥꯛꯄ ꯑꯩ ꯁꯥꯏꯅꯤꯛꯅ ꯑꯦꯛꯁꯄꯣꯖꯔ ꯃꯌꯥꯝ ꯄꯤꯔꯛꯑꯦ ꯑꯩꯈꯣꯏꯗ ꯑꯗꯨ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯄꯨꯟꯁꯤꯗ ꯑꯍꯥꯟꯕ ꯆꯦꯟꯖ ꯂꯥꯛꯈꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯌꯪ ꯂꯔꯅꯔꯁ ꯏꯟꯁꯇꯤꯇ꯭ꯌꯨꯠꯀꯤ ꯁꯤꯗ ꯍꯦꯛ ꯇꯝꯕꯗꯒꯤꯅꯦꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯍꯥꯏꯇꯥꯔꯦ ꯃꯤꯁ ꯍꯣꯏꯒꯤ ꯇꯧꯕꯤꯃꯟ ꯃꯌꯥꯝ ꯑꯗꯩꯗꯤ ꯄꯦꯔꯦꯟꯁ ꯍꯣꯏ ꯑꯗꯩ ꯂꯩꯔꯤꯕ ꯏꯃꯥꯟꯅꯕꯁꯤꯡ ꯃꯣꯏ ꯃꯌꯥꯝꯗꯨꯅꯅꯤ ꯍꯥꯏꯅ ꯑꯩꯅ ꯀ꯭ꯔꯦꯗꯤꯠ ꯆꯠꯄꯤꯅꯤꯡꯉꯦ ꯅꯣꯏꯅ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯅꯠꯇ꯭ꯔꯒ ꯃꯤ ꯑꯃ ꯑꯣꯏꯅ ꯊꯕꯛꯇꯣ ꯃꯥꯏꯊꯤꯔꯦ ꯍꯥꯏꯔꯒꯁꯨ ꯃꯅꯤꯡ ꯍꯜꯂꯒ ꯆꯦꯟꯗꯕ ꯉꯝꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅೋ ꯍꯥꯏꯕ ꯍꯥꯏꯗꯤ ꯏꯁꯥꯗ ꯔꯤꯌꯦꯂꯥꯏꯖꯦꯁꯟꯗꯣ ꯑꯗꯨꯒꯤ ꯃꯊꯧ ꯇꯥꯏꯕ ꯍꯥꯟꯅꯗꯤ ꯍꯥꯏꯔꯝꯗ꯭ꯔꯣ ꯐꯦꯂꯤꯌꯔ ꯏꯁ ꯗ ꯁ꯭ꯇꯦꯄꯤꯡ ꯁ꯭ꯇꯣꯟ ꯇꯨ ꯁꯛꯁꯦꯁ ꯍꯥꯏꯗ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯑꯗꯨ ꯑꯣꯏꯗ꯭ꯔꯦꯕ ꯐꯦꯂꯤꯌꯔꯁꯤ ꯑꯣꯏꯔꯅꯤ ꯑꯗꯨꯒ ꯑꯗꯨ ꯔꯤꯌꯦꯂꯥꯏꯁ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏꯕ ꯑꯩ ꯉꯁꯤ ꯃꯥꯏꯊꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯣ ꯑꯁꯤꯅ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯏ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯃꯦꯠꯁꯀꯤ ꯀꯣꯆꯤꯡ ꯂꯣꯏꯔꯛꯄ ꯀꯩꯅꯣꯒꯤ ꯔꯥꯃꯀ꯭ꯔꯤꯁꯅ ꯃꯤꯁꯟ ꯅꯔꯦꯟꯗ꯭ꯔꯄꯨꯔ ꯊꯥꯕ ꯃꯇꯝꯁꯦ ꯁꯤ ꯃꯇꯝꯁꯤꯗ ꯑꯩꯉꯣꯟꯗ ꯁꯤꯒꯤ ꯄꯣꯠꯁꯦ ꯂꯥꯛꯑꯦꯕ ꯀꯃꯥꯏꯅ ꯍꯥꯏ ꯀꯥꯟꯗ ꯑꯩ ꯍꯦꯛ ꯂꯥꯛꯃꯤꯟꯅꯕ ꯑꯩꯒ ꯇꯨꯝꯕ ꯆꯥꯕ ꯇꯧꯃꯤꯟꯅꯕ ꯑꯗꯩꯗꯤ ꯀꯣꯆꯤꯡ ꯆꯞ ꯃꯥꯟꯅ ꯆꯠꯃꯤꯟꯅꯕ ꯌꯨꯝꯗ ꯆꯠꯂꯦ ꯆꯞ ꯃꯥꯟꯅ ꯆꯠꯃꯤꯟꯅꯕ ꯑꯩ ꯏꯃꯥꯟꯅꯕ ꯁꯥꯒꯗꯣ ꯅꯔꯦꯟꯗ꯭ꯔꯄꯨꯔ ꯈꯟꯈ꯭ꯔꯦ ꯑꯩꯅ ꯈꯜꯍꯧꯗ꯭ꯔꯦ ꯑꯗꯨꯗꯒꯤꯗꯤ ꯑꯩꯁꯦ ꯍꯥꯏꯗꯤ ꯑꯣꯖꯥꯒꯤ ꯃꯃꯥꯡꯗꯁꯨ ꯏꯀꯥꯏꯒꯨꯝ ꯇꯧꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯃꯇꯝꯗꯨꯗꯤ ꯐꯥꯎꯋꯦꯕ ꯍꯥꯏꯗꯤ ꯐꯦꯂꯤꯌꯔꯁꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯍꯥꯏꯕꯗꯣ ꯐꯥꯎꯋꯦ ꯑꯗꯩꯗꯤ ꯄꯦꯔꯦꯟꯁ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯋꯥꯁꯨ ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯕꯕꯥꯅꯁꯨ ꯍꯥꯏ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯈꯣꯠꯂꯨꯅു ꯑꯗꯨ ꯃꯣꯏꯅ ꯍꯥꯏꯔꯒꯁꯨ ꯏꯁꯥꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯑꯗ ꯑꯩ ꯈꯜꯂꯦ ꯑꯩ ꯄꯨꯔꯥ ꯊꯃꯣꯏꯗ ꯍꯥꯞꯀ ꯊꯝꯕꯅꯦ ꯍꯥꯏꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯃꯇꯝꯗꯨꯗ ꯑꯩ ꯆꯞ ꯃꯥꯟꯅ ꯇꯧꯃꯤꯟꯅ ꯏꯃꯥꯟꯅꯕꯅ ꯈꯟꯕ ꯉꯝꯃꯒ ꯑꯩꯅ ꯀꯩꯗꯧꯕꯩ ꯉꯝꯗꯣꯏꯅꯣ ꯁꯤꯅꯦ
ꯑꯗ ꯑꯩ ꯋꯥꯈꯜꯗ ꯁꯤꯐꯥꯎ ꯈꯜꯂꯝꯃꯦ ꯍꯥꯏꯗꯤ ꯑꯃꯨꯛꯀ ꯊꯥꯅꯤ ꯍꯥꯏꯅ ꯑꯗ ꯑꯩꯈꯣꯏ ꯃꯃꯥꯅ ꯍꯥꯏꯔꯦ ꯍꯟꯗꯛ ꯁꯥꯏꯅꯤꯛꯀꯤ ꯑꯦꯟꯇ꯭ꯔꯥꯟꯁ ꯇꯦꯁ ꯀꯩꯅꯣ ꯁꯨꯃꯥꯏꯅ ꯂꯥꯛꯑꯦ ꯐꯣꯔꯝ ꯃꯦꯟꯅꯔꯦ ꯈꯣꯠꯅꯔꯦ ꯑꯁꯤꯗ ꯌꯥꯎꯁꯤꯜꯂꯛꯑꯣ ꯍꯥꯏꯅ ꯑꯗ ꯑꯩꯈꯣꯏ ꯃꯅꯥꯛ ꯅꯛꯄ ꯑꯣꯖꯥꯗ ꯑꯩꯁꯦ ꯀꯩꯅꯣ ꯑꯃꯨꯛ ꯇ꯭ꯌꯨꯁꯟ ꯆꯠꯂꯦ ꯁꯥꯏꯅꯤꯛꯀꯤ ꯑꯦꯟꯇ꯭ꯔꯥꯟꯁ ꯈꯛꯇꯪ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯄꯤ ꯑꯥꯔ ꯏꯪꯂꯤꯁ ꯁ꯭ꯀꯨꯜꯗ ꯄꯨꯜꯂꯝꯕ ꯏꯃꯥꯟꯅꯕꯁꯤꯡ ꯑꯃꯨꯛ ꯊꯦꯡꯅꯩ ꯑꯗꯣ ꯃꯣꯏ ꯃꯔꯛꯁꯦ ꯇꯧꯕꯁꯤꯗ ꯑꯩꯅ ꯌꯥꯡꯕ ꯍꯥꯏꯗꯤ ꯃꯦꯠꯁꯇ ꯍꯣꯠꯂꯁꯨ ꯏꯪꯂꯤꯁꯇ ꯉꯥꯡꯉꯁꯨ ꯍꯥꯏꯗꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯁꯥꯏꯅꯤꯛꯀꯤ ꯑꯦꯟꯇ꯭ꯔꯥꯟꯁꯇꯗꯤ ꯂꯥꯏꯔꯤꯛ ꯈꯛꯇꯪ ꯍꯩꯕ ꯌꯥꯗꯦꯕ ꯑꯃꯨꯛꯀ ꯍꯥꯏꯔꯗꯤ ꯃꯣꯏꯁꯨ ꯄꯥꯔꯁꯣꯅꯦलिꯇꯤ ꯈꯤꯇꯪ ꯌꯦꯡꯉꯦ ꯑꯉꯥꯡꯒꯤ ꯍꯥꯏꯗꯤ ꯑꯉꯥꯡ ꯑꯃ ꯑꯣꯏꯅ ꯆꯦꯟꯕ ꯌꯥꯕ ꯄꯥꯔꯁꯣꯅꯦलिꯇꯤ ꯍꯥꯏꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯋꯥ ꯉꯥꯡꯕꯗ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯑꯩꯅ ꯃꯌꯥꯝ ꯇꯥꯔꯤ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯃꯤꯒꯤ ꯑꯦꯇꯦꯟꯁꯟ ꯆꯤꯡꯁꯤꯟꯕ ꯍꯩꯕ ꯑꯗꯩꯗꯤ ꯋꯥ ꯉꯥꯡꯊꯣꯛꯄꯗ ꯃꯤꯅ ꯅꯨꯡꯁꯤꯍꯟꯕ ꯍꯩꯕ ꯑꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕꯗꯤ ꯋꯥ ꯉꯥꯡꯕꯗ ꯏꯁꯃꯥꯏꯜ ꯑꯃ ꯍꯥꯞꯄꯁꯦ ꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯅꯤ ꯑꯩꯅ ꯄꯨꯟꯁꯤꯗ ꯇꯝꯕꯗ ꯍꯥꯏꯗꯤ ꯁ꯭ꯃꯥꯏꯜ ꯍꯥꯞꯄꯁꯤꯅ ꯃꯤꯉꯣꯟꯗ ꯏꯝꯄ꯭ꯔꯦꯁꯟ ꯐꯖꯕ ꯑꯃ ꯄꯤꯌꯦꯕ ꯍꯥꯏꯗꯤ ꯑꯩꯁꯦ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯒ ꯍꯥꯏꯕꯗꯣ ꯑꯗꯨꯝꯕ ꯑꯃ ꯄꯤꯌꯦꯕ ꯑꯁꯨꯝꯕ ꯄꯣꯠꯁꯤ ꯃꯊꯧ ꯇꯥꯏ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛꯀꯤ ꯇ꯭ꯌꯨꯁꯟꯁꯦ ꯆꯠꯄ ꯃꯇꯝꯗ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯍꯦꯟꯕ ꯃꯑꯣꯡ ꯇꯧꯕ ꯑꯗꯩ ꯑꯣꯖꯥꯅ ꯍꯪꯉꯦ ꯅꯪ ꯀꯥꯏꯗ ꯇꯝꯃꯦ ꯍꯥꯏꯅ ꯑꯗ ꯑꯩꯅ ꯁꯥꯔ ꯑꯩꯗꯤ ꯀ꯭ꯂꯥꯁ 5ꯒꯤ ꯈꯤꯇꯪ ꯈꯤꯇꯪ ꯀꯥꯔꯝꯃꯦ ꯑꯗꯨꯒ ꯀꯩꯅꯣ ꯈꯨꯔꯥꯏꯗ ꯁꯨꯃꯥꯏ ꯇꯧꯋꯤ ꯈꯣꯠꯂꯦ ꯃꯤꯁꯀꯤꯁꯤꯗ ꯇꯧꯔꯛꯑꯦ ꯃꯤꯁ ꯃꯤꯡꯁꯨ ꯄꯜꯂꯒ ꯂꯣꯏꯅ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯐꯩꯅ ꯑꯗꯨꯗꯤ ꯑꯗꯨ ꯀꯥꯏꯋꯥꯏꯗ ꯂꯩ ꯁꯨꯝ ꯍꯪꯉꯦ ꯑꯗꯣ ꯈꯔ ꯂꯩꯔꯒ ꯑꯣꯖꯥꯒꯤ ꯃꯆꯥꯃꯛꯁꯨ ꯍꯥꯏꯗꯤ ꯇꯝꯕꯟꯗꯨꯒꯤ ꯆꯠꯄꯗ ꯃꯤꯁꯇ ꯁꯤꯠ ꯐꯪꯗ꯭ꯔꯦ ꯑꯃꯨꯛ ꯍꯥꯏꯔꯦ ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ ꯑꯗ ꯑꯩꯅ ꯍꯥꯏꯕꯅꯦ ꯃꯤꯁꯀꯤꯗꯤ ꯑꯀꯛꯅꯕ ꯁꯤꯠ ꯈꯛꯇꯅꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯤꯁꯅ ꯂꯧꯅꯤꯡꯗꯕꯗꯤ ꯅꯠꯇꯕ ꯑꯗꯨꯕꯨ ꯁꯤꯠꯁꯦ ꯂꯤꯃꯤꯇꯦꯠ ꯑꯣꯏꯕꯅꯤꯅ ꯑꯗꯨꯅ ꯍꯥꯏꯗꯤ ꯃꯤꯁꯅ ꯈꯟꯕ ꯁꯥꯇ꯭ꯔ ꯈꯛꯇꯪ ꯇꯝꯍꯟꯕꯅꯦ ꯑꯗꯨ ꯃꯊꯪꯗ ꯑꯃꯨꯛꯀ ꯍꯣꯠꯅꯧ ꯍꯥꯏ ꯑꯗꯨ ꯇꯁꯦꯡꯕ ꯍꯥꯏꯔꯒꯗꯤ ꯃꯤꯁ ꯍꯣꯏꯁꯤꯗ ꯂꯥꯛꯄꯗꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝ ꯍꯥꯏꯗꯤ ꯆꯥꯎꯕ ꯆꯦꯟꯖ ꯑꯃ ꯂꯥꯛꯑꯦꯕ ꯑꯁꯤꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯗꯩꯗꯤ ꯁꯥꯏꯅꯤꯛ ꯇꯦꯛ ꯆꯪꯕꯗꯩꯗꯤ ꯑꯩꯁꯦ ꯑꯍꯥꯟꯕ ꯀ꯭ꯂꯥꯁ 6, 7 ꯐꯥꯎꯗꯤ ꯑꯗꯨꯝ ꯂꯥꯏꯔꯤꯛꯇ ꯐꯖꯅ ꯍꯣꯠꯅꯔꯝꯃꯦ ꯍꯥꯏꯗꯤ ꯁꯥꯟꯅꯕꯁꯨ ꯂꯥꯏꯔꯤꯛꯁꯨ ꯁꯣꯏꯗꯕꯤꯗ ꯑꯗꯣ ꯀ꯭ꯂꯥꯁ ꯍꯦꯛ ꯀꯥꯔꯛꯄꯗꯤ ꯑꯃꯨꯛꯀ ꯈꯤꯇꯪ ꯁꯤꯅꯤꯌꯔ ꯑꯣꯏꯔꯛꯄꯒꯤ ꯏꯁꯥꯗ ꯑꯃꯨꯛ ꯂꯥꯛꯑꯦ ꯍꯥꯏꯗꯤ ꯈꯪꯗꯦ ꯄꯥꯈꯪ ꯐꯥꯔꯛꯄꯒꯤ ꯍꯥꯏꯒꯗ꯭ꯔꯥ ꯈꯤꯇꯪ ꯍꯥꯏꯗꯤ ꯃꯇꯝꯒꯤ ꯏꯔꯥꯡ ꯈꯤꯇꯪ ꯌꯥꯎꯔꯦ ꯍꯥꯏꯗꯤ ꯅꯥꯎꯕꯅ ꯍꯥꯏꯒꯗꯣ ꯅꯥꯎꯕꯗꯤ ꯁꯨꯃꯥꯏꯅ ꯇꯧ ꯃꯣꯏꯁꯨ ꯑꯗꯨꯝ ꯈꯪꯉꯦ ꯃꯣꯏꯁꯦ ꯑꯩꯈꯣꯏ ꯖꯨꯅꯤꯌꯔꯅꯦꯕ ꯆꯍꯤ ꯑꯃ ꯖꯨꯅꯤꯌꯔꯅꯦꯕ ꯃꯥꯁꯦ ꯑꯗꯣ ꯑꯩꯅ ꯈꯪꯉꯦ ꯍꯥꯏꯗꯤ ꯃꯣꯏꯗꯤ ꯑꯃꯨꯛ ꯌꯥꯝ ꯍꯥꯏꯗꯤ ꯄꯣꯠꯁꯤꯗ ꯃꯣꯇꯤꯚꯦꯠ ꯑꯣꯏꯔ ꯂꯩꯕ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯂꯥꯏꯔꯤꯛꯁꯨ ꯌꯥꯎꯒꯅꯤ ꯑꯗꯩꯗꯤ ꯃꯇꯝꯒꯤ ꯏꯔꯥꯡꯁꯨ ꯌꯥꯎꯒꯅꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯛꯑꯦ ꯑꯗꯩꯗꯤ ꯀ꯭ꯂꯥꯁ 8ꯇꯒꯁꯦ ꯑꯍꯥꯟꯕ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯎꯕꯅꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯗꯣ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯑꯩꯅ ꯑꯩꯈꯣꯏ ꯏꯃꯥ ꯏꯄꯥꯗ ꯊꯥꯒꯠꯅꯤꯡꯕꯁꯦ ꯑꯇꯩ ꯑꯝꯇ ꯅꯠꯇꯦꯕ ꯍꯥꯏꯗꯤ ꯑꯩꯕꯨ ꯂꯥꯏꯔꯤꯛ ꯈꯛꯇ ꯅꯠꯇꯅ ꯁꯣꯁꯤꯌꯦꯂꯥꯏꯁ ꯑꯣꯏꯍꯟꯕꯤꯔꯛꯄ ꯕꯕꯥꯁꯨ ꯃꯃꯥꯁꯨ ꯑꯩꯅ ꯊꯥꯕꯜ ꯆꯣꯡꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯁꯨꯛꯊꯤꯡ ꯊꯤꯡꯗꯦ ꯍꯥꯏꯗꯤ ꯆꯣꯡꯊꯣꯛꯎꯔꯣ ꯑꯗꯨ ꯃꯣꯏꯅ ꯄꯨꯡ ꯑꯃꯗꯤ ꯍꯥꯏꯔꯛꯀꯅꯤ ꯁꯤ ꯄꯨꯡꯁꯤ ꯃꯅꯨꯡꯗ ꯍꯜꯂꯛꯑꯣ ꯍꯥꯏꯅ ꯑꯗꯨꯕꯨꯗꯤ ꯉꯝꯅꯕ ꯇꯧꯋꯦꯕ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯊꯪꯗ ꯑꯃꯨꯛ ꯌꯥꯅꯕ ꯍꯥꯏꯅ ꯑꯗꯨ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯌꯥꯎꯍꯜꯂꯛꯄꯁꯤꯅ ꯍꯥꯏꯗꯤ ꯏꯁꯥꯗꯁꯨ ꯁꯨꯝ ꯅꯨꯡꯉꯥꯏꯕꯁꯨ ꯄꯣꯛꯑꯦ ꯑꯗꯩꯗꯤ ꯁ꯭ꯀꯨꯜꯗ ꯆꯪꯕꯗꯁꯨ ꯔꯤꯒ꯭ꯔꯦꯠ ꯑꯝꯇ ꯂꯩꯇꯦ ꯍꯥꯏꯗꯤ ꯁꯨꯇꯤ ꯃꯇꯝꯗꯁꯨ ꯐꯖꯅ ꯂꯥꯡꯅ ꯂꯥꯛꯑꯦ ꯍꯟꯗꯛꯇꯤ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯒꯦ ꯍꯥꯏꯅ ꯑꯗꯣ ꯑꯩꯒꯤ ꯁ꯭ꯇꯗꯤꯁꯀꯤ ꯃꯔꯝꯗ ꯍꯥꯏꯔꯒꯗꯤ ꯑꯩꯁꯦ ꯌꯥꯝ ꯀꯩꯅꯣꯁꯨ ꯅꯠꯇꯦ ꯍꯥꯏꯗꯤ ꯑꯦꯚꯔꯦꯖ ꯍꯥꯏꯇꯥꯔꯦ ꯑꯕꯞ ꯑꯦꯚꯔꯦꯖ ꯍꯥꯏꯕ ꯍꯥꯏꯗꯤ ꯕꯤꯂꯣ ꯑꯦꯚꯔꯦꯖ ꯅꯠꯇꯦ ꯑꯗꯩꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯑꯦꯛꯁꯇꯦꯟ ꯑꯣꯏꯕꯁꯨ ꯅꯠꯇꯦꯕ ꯇꯣꯄꯔ ꯀꯩ ꯇꯥꯔꯛꯄꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯀ꯭ꯂꯥꯁ 10ꯗ ꯑꯩꯁꯦ 85% ꯆꯠꯂꯦ ꯑꯗꯩ ꯀꯛꯆꯤꯡꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯔꯤꯁꯦꯞꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯇꯧꯋꯦ ꯑꯗꯨꯗ CBSEꯒꯤ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯗꯇꯒꯤ ꯈ꯭ꯋꯥꯏ ꯋꯥꯡꯅ ꯐꯪꯉꯦꯕ ꯑꯗꯨꯗ ꯑꯁꯨꯃꯥꯏꯅ ꯍꯥꯏ ꯅꯪꯒꯤ ꯑꯦꯝ ꯏꯟ ꯂꯥꯏꯐꯁꯦ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯥꯏ ꯑꯗꯨꯗ ꯑꯩꯅ ꯃꯇꯝꯗ ꯍꯥꯏꯔꯝꯃꯦ ꯍꯥꯏꯗꯤ ꯑꯩꯁꯦ ꯈꯜꯂꯦ ꯉꯥꯏꯍꯥꯛꯇꯪꯗꯤ ꯑꯗꯨꯒ ꯍꯣꯏꯗ ꯍꯥꯏꯗꯣꯛꯑꯒꯦ ꯁꯨꯃꯥꯏꯅ ꯍꯥꯏꯗꯣꯛꯈꯤꯕꯁꯤꯅ ꯏꯁꯥꯗ ꯍꯣꯠꯅꯅꯤꯡꯕ ꯑꯃꯁꯨ ꯐꯥꯎꯅꯤꯒ ꯈꯟꯕꯒꯤ ꯑꯩꯗꯤ ꯑꯥꯔꯃꯤ ꯑꯣꯐꯤꯁꯥꯔ ꯑꯣꯏꯅꯤꯡꯉꯤꯅ ꯍꯥꯏ ꯗꯥꯏꯔꯦꯛ ꯑꯗꯨ ꯍꯥꯏꯕꯗꯨ ꯁꯨꯃꯥꯏꯅ ꯍꯥꯏ ꯑꯥꯔꯃꯤ ꯑꯣꯐꯤꯁꯥꯔ ꯑꯣꯏꯅꯤꯡꯉꯤ ꯆꯍꯤ 5ꯒꯤ ꯃꯇꯨꯡꯗ ꯁꯤꯗ ꯁ꯭ꯇꯥꯔ ꯊꯤꯜꯂ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯔꯝꯃꯦꯕ ꯍꯥꯏꯗꯤ ꯏꯁꯥꯅꯁꯨ ꯍꯥꯟꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯩ ꯄꯥꯝꯖꯔꯛꯄ ꯄꯣꯠꯁꯨ ꯑꯣꯏꯕꯅꯤꯅꯀꯣ ꯀꯟꯐꯤꯗꯦꯟꯠꯂꯤ ꯍꯥꯏꯔꯝꯃꯦ ꯑꯗꯒꯤ ꯍꯦꯛ ꯈꯜꯂꯛꯄꯗ ꯑꯩꯈꯣꯏ ꯃꯥꯅ ꯍꯥꯏ ꯅꯪ ꯑꯣꯏꯗꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯅꯪꯅ ꯍꯥꯏꯗꯣꯛꯑꯕꯅꯤ ꯅꯨꯄꯥ ꯑꯣꯏꯅꯤ ꯅꯪ ꯄ꯭ꯔꯨꯐ ꯇꯧꯁꯤꯅꯦꯕ ꯑꯗꯨꯏꯗꯣ ꯑꯩꯅ ꯆꯦꯂꯦꯟꯖ ꯑꯣꯏꯅ ꯂꯧꯔꯒ 11, 12ꯁꯦ ꯇꯝꯃꯦ ꯀ꯭ꯂꯥꯁ 11, 12ꯁꯤꯗ ꯑꯩꯈꯣꯏꯅ ꯄꯨꯡ 10ꯗ ꯅꯨꯡꯊꯤꯟꯗ ꯖꯤꯝ ꯁꯥꯟꯅꯩ ꯋꯥꯔꯦ ꯄꯨꯡ 10ꯗ ꯇꯨꯝꯊꯣꯛꯑꯅꯤ ꯃꯣꯏꯅ ꯑꯃꯨꯛ ꯇꯧꯔꯝꯃꯤꯁꯤꯅ 11:30 ꯐꯥꯎ ꯂꯥꯏꯔꯤꯛ ꯄꯥ ꯂꯩꯔꯝꯃꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯨꯛꯌꯦꯡ ꯌꯦꯡꯉꯨꯗꯦ ꯑꯗꯨ ꯃꯥꯅ ꯍꯥꯏꯔꯛꯄꯗꯩ ꯈꯪꯕꯅꯦ ꯑꯗ ꯑꯩꯁꯨ ꯈꯜꯂꯦ ꯁꯤꯗꯤ ꯃꯣꯏ ꯁꯨꯃꯥꯏꯅ ꯇꯧꯔꯝꯃꯦꯅ ꯈꯣꯠꯂꯦ ꯑꯗꯩꯗꯤ ꯁꯥꯏꯅꯤꯛꯇꯒꯤ ꯄꯥꯁ ꯑꯥꯎꯠ ꯇꯧꯔꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯑꯦꯇꯦꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯐꯕ ꯑꯃꯅ ꯀꯣꯚꯤꯗ ꯂꯩꯈꯤꯕ ꯑꯁꯤꯅ ꯑꯃꯨꯛꯇꯪ ꯔꯤꯇꯟ ꯇꯦꯁ ꯊꯥꯕꯁꯤꯗ ꯑꯦꯛꯖꯥꯝ 2ꯒꯤ ꯑꯣꯏꯈꯤꯕ ꯍꯥꯏꯗꯤ ꯔꯤꯇꯟ ꯇꯦꯁꯁꯦ ꯀꯃꯟ ꯑꯣꯏꯅ ꯊꯥꯈꯤꯕ ꯑꯗ ꯆꯍꯤ ꯑꯃꯗ ꯑꯅꯤꯔꯛ ꯊꯥꯏꯕ MDꯒꯤ ꯑꯦꯟꯇ꯭ꯔꯥꯟꯁꯁꯦ ꯔꯤꯇꯟꯁꯦ ꯑꯗꯨꯗ ꯑꯃꯨꯛ ꯊꯥꯕꯁꯤꯗ ꯆꯍꯤ ꯑꯃꯒꯤ 2ꯗꯣ ꯄꯨꯂꯞ ꯄꯨꯟꯈꯤꯕꯅꯦꯕ ꯑꯁꯤꯗ ꯑꯩ ꯆꯥꯟꯁ 2 ꯐꯪꯉꯦ ꯑꯗꯨꯗ ꯑꯍꯥꯟꯕꯒꯤ SSB ꯆꯠꯂꯝꯗꯥꯏꯁꯦ ꯁ꯭ꯀꯨꯜꯅ ꯀꯧꯋꯦ ꯑꯗꯩꯗꯤ ꯁ꯭ꯀꯨꯜꯅ ꯑꯦꯛꯁꯄꯣꯖꯔ ꯃꯌꯥꯝ ꯄꯤ ꯍꯥꯏꯗꯤ ꯄ꯭ꯔꯦꯛꯇꯤꯁ ꯍꯥꯏꯇꯥꯔꯦ ꯐꯦꯜ ꯑꯣꯏꯔꯦ ꯍꯥꯏꯕꯒ ꯍꯦꯛ ꯆꯩꯁꯤꯟꯕꯤꯕ ꯑꯗꯩ ꯑꯁꯨꯝꯕꯁꯦ ꯁꯤꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯗꯥꯎꯟ ꯍꯦꯟꯅ ꯇꯧꯋꯦꯕ ꯁꯥꯇ꯭ꯔꯁꯦ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯁꯨꯝ ꯃꯇꯝꯗ ꯇꯤꯅꯦꯖꯔꯁꯨ ꯑꯣꯏꯕꯅꯤꯅ ꯃꯤꯅ ꯆꯩꯔꯛꯄꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯕ ꯑꯃ ꯐꯥꯎꯋꯦꯕ ꯏꯁꯥꯗ ꯑꯗꯨꯃꯥꯏꯅ ꯏꯃꯥ ꯏꯄꯥꯅ ꯆꯩꯕꯁꯦ ꯑꯁꯤꯒꯤ ꯃꯍꯨꯠꯇ ꯁꯨꯃꯥꯏꯅ ꯃꯣꯇꯤꯚꯦꯠ ꯇꯧꯕꯤꯔꯛꯄꯁꯦ ꯁꯤꯅ ꯍꯦꯟꯅ ꯏꯁꯥꯗ ꯍꯥꯏꯗꯤ ꯍꯦꯟꯅ ꯑꯃꯨꯛ ꯍꯣꯠꯅꯅꯤꯡꯕꯒꯤ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯇꯁꯦꯡꯕꯗꯤ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯑꯗꯨ ꯅꯠꯇꯦꯕ ꯑꯩꯒꯤ ꯃꯅꯨꯡꯗ ꯍꯣꯠꯅꯈꯤꯕ ꯄꯣꯠꯇꯣ ꯑꯗꯨꯅꯅꯦꯕ ꯁꯤ ꯇꯧꯍꯜꯂꯛꯏꯁꯦ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯁꯤꯅꯤꯌꯔ ꯑꯃ ꯁꯨꯃꯥꯏꯅ ꯍꯥꯏꯔꯝꯃꯦ ꯍꯥꯏꯗꯤ ꯄꯩꯈꯥ ꯅꯨꯃꯤꯠꯇ ꯇꯧꯕ ꯅꯪꯒꯤ ꯄꯔꯐꯣꯔꯃꯦꯟꯁꯇꯣ ꯑꯗꯨ ꯅꯠꯇꯦ ꯃꯤ ꯃꯌꯥꯝꯅ ꯌꯦꯡꯉꯤꯁꯦ ꯆꯍꯤ ꯑꯃꯒꯤ ꯃꯃꯥꯡ ꯅꯪꯅ ꯍꯣꯠꯅꯈꯤꯕ ꯅꯪꯅ ꯄꯩꯈꯥꯁꯤꯒꯤꯗꯃꯛꯇ ꯄꯩꯈꯥꯁꯤ ꯁꯤ ꯅꯨꯃꯤꯠꯅꯤ ꯍꯥꯏꯔꯒ ꯈꯥꯆꯤꯒ ꯍꯣꯠꯅꯈꯤꯕꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅ ꯃꯤꯅ ꯌꯦꯡꯉꯤꯗꯨ ꯍꯥꯏꯅ ꯑꯗꯨ ꯀꯣꯟꯅ ꯀꯃꯥꯏꯅ ꯇꯧꯋꯤ ꯅꯪꯒꯤ 90 ꯃꯤꯅꯠꯁꯀꯤ ꯄꯦꯄꯔꯁꯤꯗ ꯑꯁꯤꯒꯤ ꯄꯣꯠ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯔꯤꯐ꯭ꯂꯦꯛ ꯇꯧꯋꯦ ꯍꯥꯏꯕꯗꯨ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯦꯕ ꯑꯗꯨꯏꯗꯣ ꯄꯥꯜꯂꯒ ꯊꯥ ꯑꯃ ꯆꯨꯝꯅ ꯑꯩꯅ ꯍꯣꯠꯅꯈꯤꯕꯅꯦ ꯑꯗꯨꯒꯤ ꯈꯟꯕ ꯉꯝꯖꯔꯦ ꯑꯗꯣ ꯑꯩꯅ ꯏꯅꯥꯎꯁꯤꯡꯗ ꯍꯥꯏꯖꯅꯤꯡꯕꯗꯤ
ꯅꯣꯏꯅ ꯍꯧꯖꯤꯛ ꯑꯉꯥꯡ ꯑꯣꯏꯅ ꯅꯣꯏ ꯏꯖꯤ ꯒꯣꯌꯤꯡ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯣ ꯀꯅꯥꯝꯅ ꯂꯥꯏꯔꯤꯛ ꯌꯥꯝ ꯍꯩꯔꯝꯕ ꯌꯥꯏ ꯀꯅꯥꯝꯅ ꯑꯩꯒꯨꯃꯥꯏꯅ ꯍꯥꯏꯗꯤ ꯃꯀꯣꯛ ꯃꯅꯤꯡꯗ ꯂꯩꯔꯝꯃꯒ ꯇꯞ ꯇꯞ ꯁꯨꯝ ꯍꯥꯏꯒꯠꯂꯛꯄ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯃꯤ ꯑꯝꯇ ꯃꯥꯟꯅꯗꯦ ꯀꯣ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯅꯣꯏ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯂꯣꯡ ꯇꯔꯝ ꯒꯣꯜ ꯑꯃ ꯊꯝꯃꯣꯕ ꯑꯩ ꯍꯌꯦꯡꯋꯥꯏ ꯆꯥꯎꯔꯒ ꯀꯔꯤ ꯑꯣꯏꯅꯤꯡꯉꯤ ꯍꯥꯏꯕꯗꯣ ꯑꯗꯨꯝꯕ ꯑꯃ ꯊꯝꯃꯣꯕ ꯁꯤ ꯀꯔꯤ ꯀꯥꯟꯅꯩ ꯍꯥꯏ ꯀꯥꯟꯗ ꯅꯪꯅ ꯑꯁꯨꯝꯕ ꯄꯣꯠ ꯑꯃ ꯊꯝꯈꯤꯕꯁꯤꯅ ꯃꯆꯥ ꯄꯣꯠ ꯃꯆꯥꯁꯤꯡꯁꯦ ꯁꯤꯁꯦ ꯃꯔꯨ ꯑꯣꯏꯅ ꯂꯧꯔꯛꯀꯅꯦꯕ ꯑꯁꯤꯒꯤ ꯒꯣꯜ ꯊꯝꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯒꯣꯜꯁꯦ 3 ꯊꯣꯛꯅ ꯈꯥꯏꯗꯣꯛꯏ ꯀꯩꯅꯣ ꯁꯣꯔꯠ ꯇꯔꯝ ꯒꯣꯜ ꯍꯥꯏꯕ ꯑꯃ ꯃꯤꯗ ꯇꯔꯝ ꯒꯣꯜ ꯍꯥꯏꯕ ꯑꯃ ꯑꯗꯣ ꯂꯣꯡ ꯇꯔꯝ ꯒꯣꯜ ꯍꯥꯏꯕ ꯑꯃ ꯀꯣ ꯂꯣꯡ ꯇꯔꯝ ꯒꯣꯜꯗ ꯍꯥꯟꯅ ꯍꯧꯒꯦ ꯂꯣꯡ ꯇꯔꯝ ꯒꯣꯜ ꯍꯥꯏꯁꯤꯅ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯍꯌꯦꯡꯋꯥꯏ ꯑꯩꯅ ꯆꯥꯎꯔꯒ ꯑꯩ ꯄꯨꯟꯁꯤꯗ ꯀꯩ ꯑꯣꯏꯅꯤꯡꯉꯤ ꯀꯩ ꯇꯧꯒꯅꯤ ꯍꯥꯏꯕꯁꯦ ꯁꯤꯅꯦ ꯑꯩꯈꯣꯏꯅ ꯂꯣꯡ ꯇꯔꯝ ꯒꯣꯜ ꯍꯥꯏꯁꯦꯀꯣ ꯑꯩꯗꯗꯤ ꯃꯇꯝꯗꯨꯗꯗꯤ ꯑꯩꯁꯦ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯅꯤ ꯍꯥꯏꯕꯁꯤꯅ ꯑꯩꯒꯤ ꯂꯣꯡ ꯇꯔꯝ ꯒꯣꯜꯅꯤꯀꯣ ꯑꯩꯒꯤ ꯑꯣꯏꯅ ꯑꯗꯩ ꯃꯊꯪꯗ ꯃꯤꯗ ꯇꯔꯝ ꯒꯣꯜ ꯍꯥꯏꯁꯤꯅ ꯀꯩꯅꯣ ꯍꯥꯏꯗꯤ ꯍꯟꯗꯛꯁꯦ ꯑꯩ ꯆꯍꯤ ꯑꯃꯁꯦ ꯑꯩ ꯀꯣꯔꯁ ꯂꯩꯔꯦ ꯑꯗꯨꯒ ꯆꯍꯤ ꯑꯃꯁꯤ ꯂꯣꯏꯔꯒ ꯑꯩ ꯑꯃꯨꯛ ꯀꯔꯤ ꯇꯧꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯅ ꯁꯥꯏꯅꯤꯛ ꯖꯣꯏꯟ ꯇꯧꯕꯁꯦ ꯁꯤꯅꯤ ꯑꯩꯒꯤ ꯃꯤꯗ ꯇꯔꯝ ꯒꯣꯜ ꯃꯇꯝꯗ ꯑꯣꯏꯕ ꯀꯣ ꯑꯗꯨꯒ ꯁꯣꯔꯠ ꯇꯔꯝ ꯒꯣꯜꯁꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯟꯊꯂꯤ ꯇꯦꯁꯁꯦ ꯁꯤꯗ ꯑꯗꯨꯝ ꯍꯥꯏꯒꯠꯂꯛꯄ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯁꯣꯔꯠ ꯇꯔꯝ ꯒꯣꯜ ꯑꯃ ꯊꯝꯕ ꯍꯥꯏꯗꯤ ꯀꯩꯗ ꯍꯧꯏ ꯁꯤꯁꯦ ꯃꯅꯤꯡꯗ ꯂꯩꯔꯝꯕꯗꯒꯤ ꯍꯟꯗꯛꯇꯤ ꯑꯩ ꯔꯦꯡ 5ꯗꯪ ꯑꯣꯏꯁꯨ ꯀꯥꯒꯦ ꯀꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯈꯜꯂꯒ ꯑꯗꯣ ꯑꯁꯦꯡꯕꯗꯤ ꯅꯪꯒꯤ ꯍꯣꯠꯅꯕꯝꯗ ꯂꯣꯏ ꯂꯩ ꯁꯤ ꯄꯣꯠꯁꯤꯀꯣ ꯁꯨꯃꯥꯏꯅ ꯇꯥꯔꯒꯦꯠ ꯑꯃ ꯊꯝꯕ ꯁꯤꯅꯦꯕ ꯌꯥꯝ ꯀꯥꯟꯅꯕꯁꯤꯀꯣ ꯑꯗꯣ ꯃꯊꯪꯗ ꯑꯃꯨꯛ ꯄꯔꯁꯤꯕꯦꯔꯦꯟꯁꯅ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯈꯥꯡꯕ ꯀꯟꯕ ꯃꯥꯏꯊꯤꯔꯁꯨ ꯍꯣꯠꯅꯕ ꯂꯦꯞꯇꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯅꯥꯎꯕꯅ ꯍꯥꯏꯕꯗ ꯀꯟꯁꯤꯁꯇꯦꯟꯁꯤ ꯍꯥꯏꯗꯣ ꯑꯗꯨꯅꯤ ꯍꯥꯏꯗꯤ ꯁꯨꯝ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏ ꯀꯟꯇꯤꯅ꯭ꯌꯨꯇꯤ ꯑꯃ ꯊꯝꯕ ꯍꯥꯏꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯅꯪ ꯉꯁꯤ ꯂꯥꯏꯔꯤꯛ ꯄꯨꯡ ꯀꯌꯥ ꯄꯥꯔꯦ ꯅꯪ ꯄꯥꯊꯣꯛꯄ ꯃꯇꯝꯗ ꯑꯩ ꯉꯁꯤ ꯂꯥꯏꯔꯤꯛ ꯄꯨꯡ 2 ꯄꯥꯔꯦꯅ ꯍꯥꯏꯕ ꯑꯗꯣ ꯅꯣꯡꯉꯥꯜꯂꯁꯨ ꯂꯦꯞꯇꯕ ꯅꯪ ꯍꯦꯟꯒꯠꯂꯛꯈꯤꯗꯕ ꯌꯥꯏ ꯅꯨꯡꯇꯤꯒꯤ ꯈꯤꯇꯪ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯂꯩꯕ ꯌꯥꯏ ꯑꯗꯨ ꯄꯨꯡ 2ꯗꯒꯤ ꯇꯥꯟꯗꯩ ꯁꯨꯡꯄꯥ ꯄꯥꯗꯕ ꯍꯥꯏꯗꯤ ꯑꯩ ꯄꯨꯡ 2 ꯄꯥꯕ ꯉꯝꯃꯤ ꯑꯩꯒꯤ ꯈꯥꯡꯕ ꯀꯟꯕꯁꯤ ꯁꯤꯃꯩꯅꯤ ꯍꯥꯏꯔꯗꯤ ꯅꯪ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯄꯨꯡ 2 ꯃꯤꯅꯤꯠ 5 ꯑꯣꯏꯔꯁꯨ ꯑꯗꯨꯃꯥꯏꯅ ꯈꯤꯇꯪ ꯍꯦꯟꯗꯣꯛꯅ ꯄꯥꯕ ꯁꯨꯃꯥꯏꯅ ꯍꯦꯕꯤꯠ ꯇꯝꯕꯁꯦ ꯁꯤꯅ 21 ꯗꯦꯖ ꯍꯦꯛ ꯁꯨꯔꯕ ꯑꯗꯨ ꯇꯥꯔꯗꯤ ꯁꯨꯝꯕ ꯄꯣꯠꯁꯦ ꯅꯪꯒꯤ ꯅꯁꯥꯗꯤ ꯌꯥꯎꯈ꯭ꯔꯅꯦꯕ ꯍꯦꯕꯤꯠ ꯑꯣꯏꯅ ꯂꯥꯛꯈ꯭ꯔꯅꯦꯕ ꯁꯤꯅꯦꯕ ꯄꯣꯠ ꯃꯔꯨ ꯑꯣꯏꯔꯤꯁꯦꯀꯣ ꯑꯗꯩꯗꯤ ꯁꯤ ꯃꯇꯝ ꯅꯁꯥꯗ ꯀꯟꯐꯤꯗꯦꯟ ꯑꯃ ꯂꯩꯕ ꯁꯤ ꯄꯣꯠꯁꯤ ꯇꯧꯒꯦ ꯍꯥꯏꯇꯥꯔꯗꯤ ꯑꯩ ꯉꯝꯅꯤ ꯍꯥꯏꯅ ꯈꯟꯕ ꯀꯣ ꯑꯩꯅ ꯍꯥꯏꯗꯤ ꯑꯣꯚꯔ ꯀꯟꯐꯤꯗꯦꯟ ꯂꯩꯕ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯍꯥꯏꯗꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯁꯤ ꯇꯧꯕ ꯈꯣꯠꯄ ꯑꯗꯨꯗꯤ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯀꯟꯐꯤꯗꯦꯟ ꯂꯩꯕ ꯍꯥꯏꯇꯥꯔꯗꯤ ꯁꯤ ꯑꯃ ꯇꯧꯅꯤ ꯍꯥꯏꯗ ꯃꯤ ꯑꯃ ꯑꯣꯏꯅ ꯃꯇꯤꯡ ꯂꯩꯕ ꯍꯥꯏꯗꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯅꯨꯡꯗ ꯅꯨꯡꯁꯥ ꯑꯃ ꯂꯩ ꯍꯥꯏꯗꯣ ꯑꯁꯤ ꯄꯣꯠꯁꯦ ꯄꯨꯊꯣꯛꯄ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯁꯤꯃ ꯃꯊꯧ ꯇꯥꯏ ꯑꯗꯣ ꯁꯤ ꯍꯥꯏꯔꯒ ꯑꯩ ꯂꯣꯏꯁꯤꯟꯖꯒꯦ ꯍꯟꯗꯛꯀꯤ 2021ꯒꯤ NDA ꯁꯦꯂꯦꯛꯁꯟ ꯐꯪꯉꯛꯈ꯭ꯔꯕ ꯃꯥꯏ ꯄꯥꯛꯂꯛꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯌꯪ ꯂꯔꯅꯔ ꯇꯤꯆꯔ ꯍꯣꯝ ꯑꯁꯤꯒꯤ ꯑꯦꯛꯁ ꯁ꯭ꯇꯨꯗꯦꯟ ꯅꯥꯃꯣꯏꯖꯝ ꯅꯥꯎꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯡꯂꯪꯕꯟ ꯇꯦꯅꯤꯁ ꯑꯅꯤꯕꯨ ꯍꯔꯥꯎ ꯇꯌꯥꯝꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯗꯤꯁꯤꯞꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯥꯡꯊꯣꯛꯆꯔꯤꯕ ꯊꯧꯔꯝꯁꯤꯗ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯃꯛꯇꯗ ꯑꯩꯅ ꯊꯥꯒꯠ ꯋꯥꯍꯩ ꯍꯥꯏꯖꯔꯤ ꯂꯣꯏꯅꯅ ꯂꯦꯡꯕꯤꯔꯛꯂꯤꯕ ꯌꯪ ꯂꯔꯅꯔ ꯇꯤꯆꯔ ꯍꯣꯝ ꯑꯁꯤꯒꯤ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡ ꯑꯃꯗꯤ ꯄꯦꯔꯦꯟꯠꯁꯤꯡꯅ ꯆꯤꯜꯂꯕ ꯃꯇꯝ ꯀꯌꯥꯗꯒꯤ ꯀꯥꯏꯊꯣꯛꯄꯤꯔꯒ ꯊꯧꯔꯝꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅꯅꯕ ꯌꯥꯎꯕꯤꯔꯤꯕ ꯂꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯀꯤꯁꯨ ꯑꯩꯅ ꯑꯍꯥꯟꯕ ꯃꯛꯇꯗ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯅꯥꯎꯕꯒ ꯇꯦꯅꯤꯁꯀꯗ ꯑꯩꯅ ꯑꯍꯥꯟꯕ ꯏꯍꯥꯟ ꯍꯥꯟꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯋꯥꯍꯩ ꯑꯃꯈꯛ ꯂꯩꯖꯩ ꯑꯩꯈꯣꯏ ꯁ꯭ꯋꯥꯃꯤ ꯕꯤꯕꯦꯀꯥꯅꯟꯗꯅ ꯍꯥꯏꯔꯝꯃꯦꯕ ꯀꯃꯥꯏꯅ ꯍꯥꯏꯒꯦꯗ ꯃꯥꯒꯤ ꯁꯦꯌꯤꯡꯗ ꯑꯩꯉꯣꯟꯗ ꯑꯩꯅ ꯇꯧꯔꯤꯕ ꯑꯩꯒꯤ ꯇ꯭ꯔꯦꯠ ꯑꯗꯒꯤ ꯑꯩꯒꯤ ꯁꯔꯚꯤꯁꯇꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯅꯣꯂꯦꯖꯇꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯏꯒꯣꯁꯦ ꯌꯥꯎꯍꯟꯗꯕ ꯑꯩꯒꯤ ꯏꯒꯣꯗꯨꯅ ꯍꯦꯟꯃꯟꯗꯅ ꯉꯁꯥꯏꯒꯤ ꯑꯩꯉꯣꯟꯗ ꯂꯩꯔꯝꯃꯤꯕ ꯅꯣꯂꯦꯖ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏꯅ ꯆꯥꯛꯊꯤꯛꯇꯅ ꯃꯥꯡꯈꯤꯕꯅꯤ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤꯗ ꯑꯗꯨ ꯅꯈꯣꯏ ꯑꯅꯤꯅ ꯅꯥꯎꯕꯒ ꯗꯦꯅꯤꯁꯅ NDAꯒꯤ ꯁꯦꯂꯦꯛꯁꯟ ꯐꯪꯉꯦ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯁꯨꯃꯥꯏꯅ ꯆꯥꯎꯅ ꯔꯤꯁꯤꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯗꯤ ꯄꯤꯛꯑꯁꯨ ꯆꯥꯎꯔꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯗꯤ ꯄꯥꯡꯊꯣꯛꯆꯅꯤꯡꯉꯤ ꯃꯃꯤꯡ ꯃꯊꯥꯗ ꯅꯠꯇꯅ ꯑꯩꯈꯣꯏ ꯃꯁꯛ ꯐꯥꯎꯗ ꯀꯥꯎꯗꯅ ꯑꯗꯨꯝ ꯃꯃꯤꯡꯒ ꯑꯃꯗꯤ ꯌꯨꯝꯅꯥꯛꯀ ꯂꯣꯏꯅꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯃꯥꯏꯟꯁꯤꯗ ꯊꯃꯣꯏꯗ ꯑꯗꯨꯝ ꯅꯤꯡꯁꯤꯡꯖꯔꯒ ꯑꯗꯨꯝ ꯂꯩꯖꯔꯤꯕꯅꯤ ꯍꯧꯖꯤꯛ ꯗꯗꯥ ꯍꯣꯏ ꯃꯌꯥꯝꯅ ꯗꯗꯥ ꯑꯅꯤꯅ ꯉꯥꯡꯈꯤꯕ ꯃꯌꯥꯝꯗꯨꯅ ꯑꯩꯈꯣꯏꯁꯨ ꯇꯥꯔꯝꯃꯅꯤ ꯍꯥꯏꯕ ꯈꯜꯂꯤ ꯍꯥꯏꯔꯤꯕꯗꯨ ꯀꯔꯝꯍꯥꯏꯅ ꯌꯪ ꯂꯔꯅꯔ ꯇꯤꯆꯔ ꯍꯣꯝ ꯑꯁꯤꯗ ꯀꯔꯝꯍꯥꯏꯅ ꯂꯥꯏꯔꯤꯛ ꯇꯝꯃꯛꯏ ꯑꯣꯖꯥꯅ ꯀꯌꯥꯝ ꯐꯨꯔꯛꯏ ꯀꯌꯥꯝ ꯆꯩꯔꯛꯏ ꯑꯣꯔ ꯀꯔꯤꯒꯤꯗꯃꯛꯇ ꯐꯨꯔꯤꯕꯅꯣ ꯅꯈꯣꯏꯕꯨ ꯍꯌꯦꯡ ꯑꯗꯨꯅ ꯗꯤꯁꯤꯄ꯭ꯂꯤꯟ ꯌꯥꯎꯗ꯭ꯔꯕ ꯃꯣꯔꯦꯜ ꯌꯥꯎꯗ꯭ꯔꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯗꯣ ꯅꯨꯡꯁꯤꯕ ꯋꯥꯠꯂꯛꯑꯅꯤ ꯑꯣꯖꯥ ꯀꯤꯔꯕ ꯏꯃꯥ ꯏꯄꯥ ꯀꯤꯔꯕ ꯑꯩ ꯑꯣꯏꯗꯕ ꯉꯥꯡꯉꯔꯣꯏ ꯑꯆꯨꯝꯕ ꯆꯠꯂꯅꯤ ꯑꯆꯨꯝꯕ ꯆꯠꯂꯕ ꯑꯣꯏꯗꯕ ꯉꯥꯡꯗ꯭ꯔꯕ ꯍꯥꯏꯕꯁꯦ ꯂꯥꯏꯔꯤꯛ ꯇꯧꯕ ꯁ꯭ꯇꯗꯤ ꯇꯧꯕ ꯃꯇꯝꯗꯁꯨ ꯅꯪ ꯆꯤꯠ ꯇꯧꯔꯔꯣꯏ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯃꯇꯝꯅ ꯄꯨꯡ 2 ꯄꯤꯌꯦ ꯅꯣꯏ ꯁꯥꯎꯗꯣꯏꯅꯤꯀꯣ ꯁꯤꯗ ꯁꯥꯟꯅꯕꯒꯤ ꯃꯇꯝꯅ 40 ꯃꯤꯅꯠꯁꯀ ꯄꯤꯌꯦ ꯅꯣꯏ ꯁꯥꯎꯅꯤꯡꯉꯦ ꯑꯗꯨꯕꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯪ ꯊꯃꯣꯏꯗ ꯁꯦꯡꯉꯣꯕ ꯂꯥꯏꯔꯤꯛ ꯄꯥꯅꯤꯡꯉꯤꯕꯒꯤ ꯃꯇꯝꯗꯨꯗ ꯁꯥꯟꯅꯕꯒꯤ ꯃꯇꯝꯅ ꯇꯦꯜꯂꯦ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯃꯇꯝꯅ ꯁꯥꯡꯉꯦ ꯑꯣꯖꯥꯁꯤꯡꯅ ꯄꯤꯔꯛꯏꯁꯦ ꯑꯩꯈꯣꯏ ꯁꯥꯟꯅ ꯐꯪꯗ꯭ꯔꯦꯅ ꯅꯪ ꯋꯥꯔꯧꯒꯅꯣ ꯄꯨꯡꯈꯥꯏ ꯑꯃ 40 ꯃꯤꯅꯠꯁ ꯄꯥꯒꯦꯔꯥ ꯅꯠꯇ꯭ꯔꯒ 1 hour ꯈꯛꯇꯪ ꯐꯝꯃꯒ ꯑꯩ ꯂꯥꯏꯔꯤꯛ ꯄꯥꯒꯦꯔꯥ ꯑꯗꯨꯁꯨ ꯀꯩꯅꯣ ꯍꯥꯏꯕ ꯊꯋꯥꯏ ꯌꯥꯎꯕꯗꯨꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯐꯨꯒꯤꯅꯤ ꯑꯣꯖꯥꯈꯩꯗꯤ ꯄꯦꯔꯦꯟꯁꯤꯡꯁꯨ ꯑꯗꯨꯝ ꯋꯥꯔꯧꯕꯤꯕ ꯇꯧꯒꯅꯨ ꯁꯦ ꯍꯧꯈꯤꯕꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯦ ꯐꯨꯕ ꯉꯥꯛꯇꯅꯤ
kuirangiroi kamlak green ka do ko kuirangiroi hajariba aduna sai mami se kayamuk yamna kanage haibado masida da hoida tumi ado mama baba hoina haibi ingadamni ima ipa na haibi ingadabani oza singna haibi ingadabani oza haiba ima haiba sina honna biragadoini tapiragadoini tanbiragadoini afaba fataba kudimba sinje loina tanbiragadoibani aduga ngasi dada hoina oiribase aina honnabagi oiba nate noina khanjangadaba ai isana ojajingna honnabagi oiraka nateba akoidi ami tambigi baneba foundation do basic to lingan gi bani tapi gi bani tapi gi bani aduga honna jabadi dada hoisina aduki mati ngasai noi taramani kayam thawai yauna honna gi bage haga aduna husi ko ahoro ai pesel lamani na khalo adu noi husi ko ahoro aduga husi wari makai noi na hayenge nungai bado aduki mati nungai bo phangre ne husi dada hoi nungai phang yamna sawa all india gi competitive exam sida nakoi kudima ya ta godoi bani aduna masida koi thwai exam yauna panaraga mai pak ta yade haidana kanna bodo aduna matungda nakoi afaba mai pak pa sago ma pore ka doi ne oja khaktang ju ithopi ganu oja ne student ne aduga parents ne punna sab manana yamna serious wena yam strict tawna bona biraba matungda angang ji suina successful wa ka doi ne abidi ai isaji da ai parents oi bana yenjan birano aba aduani angang jinna khangi baya aba ai ngasi lala jumu angang mana misna na traga sarna post tor aga ju kanamta yumda udaw laikre haibidi mangonda akiba mata leiro aduna akiba je kitan le haniba as horen na koi mama na traga baba na yenga matamda ai mo angang mana post tor je si je horen sairani ngangani adun ai la dana ba ige hena tin khajana ige masana na ige overwriting tawriba ai post na tawri mayam singse masi kitang ju sembi sabi da semtopi da kitang akoida mateng pangbi wa hajariba kai no habati atuki matik chaw competitive exam sida khanga to be seat limited ne mari khalapa yai ahum khalapa yai aduda sab manaba marksi moi tara ji sab manaba manga koi adi moina tawriba target tumba mark target si yauren khandiro aduda mo tara da yen da ne khanduro di moi mari khatane karai da jaga da yenga ga khantuk da ge hana khalakpada hena ting yengani overwriting tawra tawdabre ngani adagi apostrophe comma semicolon yawra yawdara ha mistake ma ama tigala ya aduna masida ju soibe ya ba yamna condition yamna lei masijo parents singa amadi ojajing ga sakmana na sakmana ga asoi baje ju thomina ji angami mateng cham pamina ji loina na puna ma kuju masi angang ani jina masi mari padam khangai ga sumana nakoi kudi masu oina phangba oidana akoi sahi kudi ni sumana ju open no mari akoi taja ju phangja le si hai ga ni te jinja